kuchu kumen phajana thot nauna leinaba atangba siram natraga makhal makha kayagi treatment tawbagi mahutta yamna laina phangba chinjak spinach, avocado, yaingang, chanam, awathabi, kobi amadi broccoli da glutathione gi chang yamna yaubana polam asi chabana unsa thot nauna kuchu kumen phajana leihali haina research ki report singna hairi report asina hai Glutathione hairiba antioxidant asina hagchang da leiramba oxidative stress amadi toxin sing lauthokuna tanau ba masek mangal thokpa unsa ama oheli hairiba glutathione asi spinach, avocado, yaingang, chanam, awathabi, kobi amadi broccoli da chang wangna yawi spinach da yawba antioxidant na hagchang da cell sokhanbagi chang hanthahanbaga loinana unsa sengdokhali Avocado da healthy fats, vitamin E amadi glutathione yaubana, sayol amada avocado anirak chang naina chabana, unsa da hydration piduna, unsa dry oiba phahanduna, unsa thot nauhanbata natana kuchu kumen phajahali. Yaingang chabana masida yauba kurkumin na inflammation phahanduna hagchang da glutathione puthokpata mateng pangi. Chanam chabana masida yauba sulfur compound aduna liver da glutathione puthokpada mateng pangi awathabi da vitamin C beta carotene amadi glutathione chang yamna yaubana masi chabana liver matho hengathanbata natana unsa da asok apan leiramba adu mahusagi phibamda hanjinhali Kobi amadi broccoli asi glutathione yamna yawba chinjak amani sayol amada kobi amadi broccoli marirak chabana masida yawba vitamin C amasung E na unsa nganthokhanbata natana ising nungsit phattaba amadi UV ray na unsa da sokhanba adu phahanduna unsa thot nauna leibada mateng pangi haina report asina makatari